ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯟꯀꯨꯀꯤ-ꯅꯥꯔꯀꯣ-ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯗꯨꯅ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯖꯦꯜꯗ ꯊꯝꯕ ꯑꯃꯗꯤ ꯂꯥꯟ ꯍꯧꯔꯤꯕꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯕꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤ ꯁꯤꯡꯖꯃꯩ ꯀꯣꯡꯕ ꯔꯣꯗꯇ ꯑꯀꯥꯝꯄꯥꯠꯇ ꯉꯔꯥꯡ ꯑꯌꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯨꯛꯇ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯔꯦꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ SDPO ꯆꯤꯡꯊꯥꯝ ꯑꯥꯅꯟꯗꯒꯤ ꯃꯤꯁꯤ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯤꯇꯦꯟꯗ꯭ꯔꯅ ꯍꯥꯏ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯆꯠꯁꯤꯟꯍꯟꯗꯨꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯀꯣꯀꯣꯃꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯨꯔꯨꯞ ꯑꯃꯅ ꯐꯨꯔꯨꯞ ꯑꯃꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟ ꯍꯧꯔꯛꯄꯅꯤ꯫ ꯐꯨꯔꯨꯞ ꯑꯃꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯐꯨꯔꯨꯞ ꯑꯃꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯄ ꯂꯥꯟ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯥꯝ ꯂꯩꯔꯦ, ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯦ, ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯦ, ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯦ, ꯑꯩꯒꯤ ꯍꯩꯁꯨꯕ ꯁꯥꯏꯟꯇꯤꯐꯤꯛ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯐꯤꯗꯥꯁꯤ ꯂꯧꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯃꯈꯣꯏꯗ ꯏꯟꯗꯤꯌꯥꯗ ꯔꯤꯖꯦꯛ ꯇꯧꯔꯛꯑꯦ꯫ ꯀꯔꯤꯒꯤ ꯔꯤꯖꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯃꯉꯥꯁꯤꯗꯤ ꯃꯥꯒꯤ ꯃꯔꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯇꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕ, ꯃꯥꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛ ꯂꯩꯍꯟꯗꯕ ꯂꯩꯕꯥꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯖꯥꯇꯤ, नंगी नरंदम की नंगी मी है वो ह्यूमन राइट मंगले नंगी भय पलान हो मयामुले अजुननी है पुनेवा वाकत मिफम अदुदा सर्व याखिबी मोरे वार्ड नंबर 8 तगी माइबम देबिकाना फोंदोरकपदा मणिपुरदा होखिबा मे अहुम तगी थोखलिबा इरांग असिना मयुम मकै लेजद्रबा मियोइसिना चंगचफम लौदुना लेरिबा रिलीफ कैंप सिंगदा मतम कयाम कुइना लेखिने लेंगांगना चंगचफम पीरी हाइदुना सारिबा प्रीफेब्रिकेटेड हाउस असना ताकपदि इरांग असigi वारोशिन पुरकपा ngamloi हाइबने प्रीफेब्रिकेटेड हाउस सिंगदा थंबकी महुत लांजिलक्लिबा सिंगी खुन सिंगदा हेनबा सिक्योरिटी फोर्स थाजिनदुना मखोई खुनदा लेबा पामी हाइनसु फोंदोखे गवर्नमेंट रिलीफ कैंप से लहन बिदोरीबनो गवर्नमेंट चाबदी थापीगनी पुंजी चुपगी होइना अदु मियोइबजे चाबा खक्तंगदी हिंबा यादे लेबा मयाम सिंजे अखोइ सिदा जेरो दगी हगुदोरीबनी तौदोरीबा थबक मयाम सिंजे अदुबो अखोइना नुंगाइतबा अमदि प्रीफेब्रिकेटेड हाउस ता थमगनी ना हारिबसे अखोइ लांजे लोइसन बिरोइदोरीब्रा नत्रा अखोइ मोरेजे काम कांदा हंदलन बिदोरीबनो हाइबदि मोरे खक्तदबा तुसा पुरका पोपी चेलैबा अखोइ मैतेगी विक्टिम मयाम सिंसे मागी साबीरबा युम सिंसिदा लहनगनी ना हाइबसे अखोइगी विक्टिम सिंसिना अखोइ नुंगाइजदेबा मरमदि करम अदुमाइना लहननि हारदि लांजे मखा साना सुम चथानगिदोरीब्रा हाइबसे अखोइगी वाखंदा नुंगाइतबा मा फावेबा